Ngasi Augustki Tang Yumsakeisa Lisingani Kungatarukta Aama Amadi Ampsa Leingakta Delhida Chatkhiba MLA Minister Singh HALLAKHIBANA HALLAKTRIBA HALLAKTRIBA MLA Singh HOUJIK LEIRIBA LEIBAKKI ERANG NRC HANNA TOUBA HAIBASIGI WAROISIN PURAKTUNA MANIPURDA HANBIRAK HAINA PHONGDORAKLI AMADI DELHIDA NGAIHAK LEITANA CHATPAGI MAHUTTA WAROISIN PURAKNABA HOTNABIYU HAIRI Daita khudimak lobang ngamgani haina miyamda thajaba piduna mihut oiraba matungda leibak asigi issueda decision lobang ngamloidaba oirabadi luchingba ama oibada matik chadi amaromda manipurda normal leiraba amagum chathoklasinda athingba leitre hairibasi ngauchat naraba idp singda leingakna karimnabani athubada makoibu masa masagi mayumda hanjin hangedabani census chaunaba asigi matangda charge officer supervisor enumerator amadi trainer singna leingaki order oiragasu manipur kansi hairikadi isa na wakal khanbiyu haina Aama Amadi Ampsa gi president na khuyek piduna thadorok pachero namada phongdorakli